ngasi thokiba thawdo amada Chusangpurgi MLA LM Khawtena government semra sur gyakhibagi mayokta nupi protester singa security force sing ani ki marakta class tawkhre hairiba thawdo si by phai women association gi banner makhada masing yamlaba nupi protester kyana sur gyaduna Chusangpurgi MLA LM Khawtegi ma ki residence ki outside ta protest asi sathakibani hairiba thawdo si the security force sing na khongjang loi singbu lephanabagi damakta MLA Khawtegi residence dana sangsilagli ba thomjilagli ba miyam sing aduda tear gas kaptuna tan khaine ba honaki by pay women association ki spokesperson na phungdorapagi matu inati Chusangpurgi MLA LM Khawte na Manipur gi anoba popular government da saruk yakhiba sigi mayokta leibaga loinana mahakna saruk yakhiba sina community gi thajaba manghalle hanthale wapam yona phongdora kreri litan no pungtum tumna manganna ba thausilni NACN handak litan na thuli wa thosi koki lal hobu singa masum India gi security force na litan no pungtum tumna manganna ba sathaba thausilamani haina NACN IM na maral sirati NACN IM gi sirolamada litan gi mai thakhibi gi matang na koki frontal budi singna aran bu wapam sing phongdoktuna thaja hanna ba honariba sina asengba du uthokle security force sing gi thawang aduna su yamna line asengba du takpangami Kuki yung ba karana tangkula mabu fukibagi tholakhiba irang adubu koki militant sing security force sing kusam naraga tangkul gi yum sing target awni security force sing gi marakta makhoi khara face mask option duna lo na ba hona duna koki militant sing punduna yum tha ba phawu yawki hena sirol sina maral sirakli Madagascar nonglai nungsit mi kun sikri Indian Ocean gi ithat Madagascar gi men hi thangpham city na nonglai nungsit gezani khomjalak pada mi yamdrabra kun sikre amasum yung kya tekhreina pawgi sourcing hari punga madu kilometer samaga maudraga manga hena yangba akanba nonglai nungsit aduna maram oiduna lamdam kya da red alert issue tawki National Office for Risks and Disaster Management phongdo kibagi matungina towa masina city da mahuksagi thawdo aduda building khara kintakhi amasu mi yamdrabada kun sikri aduga kunthra gomdoina sokri hari miyoi la ahumrom tariba city asida nonglai nungsit asina yamna thina mangta ankre thawdo asida mi taraga manga su thiba khangdre amasum lesingani ga satre hena saphagada mafamda pothokri hari Litan sarai khongi thawdokna tangkhulnaga khulakpa mayum leitaba mi oheli Litan sarai khong village thokpa thawdo amana tha asigi nipan mai thadopi khibadagi Litan khungi khulakpa bu mayum leitaba mi oheli Litan khungi khulakpa khanding pang basunga unaduna thawdo adugi matangna wari sanabada hai Litan sarai khong amasum sarkar phung khunasi tongan tongan khunani ni Amaramda litan kunasina yamna pikpa tongan ba masai goeba khulakpa leijaba apikpa khunamani litan sarai khongda miyoi kharagi marakta thokiba thawdok sing adugi maramda karimata khangdi thawdo adu litan sarai khong amasum sarkar phunggi marak thokmani thawdo adugi matangna waroisin purangna ba hunabigi muhutta lamen tuyen me sakhangda ba kukin ha khrana petrol bomb langsinduna amasum numai kapsinduna numidang pung taraga makhairum tarakpada aduwaida landaraki Kun ani muknaraga ehakpu bali gi hameng tahanbiri thawdo odura litan kun amasum ehak isama kariguma mari amata lainadi haki loidana kun ani makka kariguma hiram amataga yengna khiba selethi nimit aduda numai kapsilakpada nangkiba akiba do haujiksu mangdri amasum samna de hingawbani numit aduda toral khonung da satlaga isa hingna basatpaga loidana manak nakpa tangkhul kun amada sangjapam lokhi haujikti ehaki imung manung urkhul mari matagi yumda laideki Kanung pang na hai haujikti ehak yum leitaba mi habadu wari wana suza nom jaraga tansin jarak lanthum sing gari yauna maruiba polam kya amasum yen nganung sasan punama loina mangkhri haujikti aigi ni haiba kari gum mata lehaudre ki ehak hanagi yumda handuna amuhana hingna balambi thipa pami ehak khun animak kari gum isu mata mari lena deki thawdo odur ma ki ahloirabi mama amasum masi lamen tuyen mising landarak paduda soki amasum ningthina satpangamdana laidi hari lugang kawi masagi sei khumfuga nipan surabi nupi amana hai makhoi yumda hallaga yumlonana lairiba singa unaduna warisanani letana si muknariba khun ani adudagi tonganba oibena irang asida yaudi amasum maduna security sing mafamaduna thamdabana khudong thibadu nangkhibani hari mara asida district administration urkhulna lanjenaduna lairiba miyoi singna district nodal officer da khudaki weba relief ki polam sing lawba yanaba report
तौरनब खंगली हैरी रेप केस कोर्ट पुनसिगी फादोपीख्री पिगलीबी नुपी मचा नमदुना नुपी ओइबिगी इकाई खुमनब मंगनबगी मरालदा उत्तर प्रदेश की सोनभद्रा डिस्ट्रिक्ट की स्पेशल फोक्सो कोर्ट अमना सही कुंथ्रा सुरब मियोय पुनसिगी फादोपीख्री सोनभद्रा की स्पेशल फोक्सो कोर्ट की जज अमित बीर सिंह देवसा कौब मियोयदुबु इंडियन पेनल कोड प्रोटेक्शन ऑफ चिल्ड्रेन फ्रॉम सेक्सुअल ऑफेंस फोक्सो ए की मरी लेनबा सेक्शन सिंगी मखाद मरा लैराखी कोर्ट माकपु सही पुनसिगी फादोपीबगी मथक्ता लुपा लाख अमगी फाइन सु तौखी अमदी फाइन की सेंफम असिदगी लुपा लिसिंग मार्फु विक्टिम ओइरबी नुपी मसा अदुदा पीनब खनखी गवर्नमेंट एडवोकेट नीरज कुमार सिंह फोंदोपगी मतुंग सही निपान खत गायरी नुपी मचा एक्विस इंग लिसिंग अनी के कुनगनिथोगी जून तरागनिथोदा नमदुना नुपी ओइबिगी इकाई खुमनबा मंगनखिबनी राजस्थान की एक्सीडेंट मियोय तरुक सीरी राजस्थान की दौसा डिस्ट्रिक्ट कार ट्रक थोमजिनबदा मियोय तरुक सीख्री हाइन पुलिस फोंदोख्री पुलिस ऑफिसर फोंदोपगी मतुंग थौदोदु नहनुमिदांग अथेंबदा दौसा डिस्ट्रिक्ट की अबानेरी खुन मनाक थोखिबनी मांगनाखी ड्राइवर कंट्रोल ngमहौदबदगी कार अदु रोड डिवाइडर लंथोखरबा अतोप मैकैदिगी लाख ट्रक अमगा थुमजिनबदुर कार अदुर तोंगलप मियोय तरुक खुदक सिखी लैखिद्रबा मियोय सिंह अदुगी ममिंग अंकित समाय सिंह लोकेश नबीन दिलखुश अमसुम मानिस कौई है फोंदोलदुन ऑफिशियल सुंदनाखी मखोय पुनमक दौसागी कालखो खुंदगिनी मखोय अबानेरी खुन थौरम यावरग मयुम हलक्पगी लंबीदा लेबक थिब थौदोदु मयुनखिबिन हैनसु मांगना फोंदोरखली शेरौगी लंजेनखिब मी लिसिंग अहुम हेन मयुम हंजिलकली कांगलुकी इरांग मई थाख्रब शेरौगी युम समनिगी यंखैरोम कन्न सगली युम सनीदी लोइदुना होंजिली सनी हेनमना कन्न सगली कुल्लोमना लमगी सयनब लैबना प्रोसेस सथरी हौखिब इंग्लिशिंग अनिग कुनगो होमदुगी मेदिगी हौरखिब कांगलुकी इरांग तोंगान तोंगान रिलीफ कैम्पसिंगदा लंजेनखिब सुगुनु एसीगी मनुंगसनबा शेरौ खुलगी खुंजा लिसिंग अहुम हेनमना मसागी मयुमदा हंजिलकली नेपाली अमसुम बेंगालीगी मीसिंग यावना चौरांग मी लिसिंग तरेट लोम लैबा शेरौ हारिबा मफम असिदा इलेक्टोरल रोल मी लिसिंग मरिरोम लैजरबसु मैतैगी मसिंगदी लिसिंग अहुमगा सनीरोमनी इंग्लिशिंग अनिगा कुनगा हुमदोगी मे कुनगा तरे की अहिंगदगी कुकीसिंगी मैकैदिगी नोमै कापा युमै थाबा हौरखिबना खुल्लसिगी मैतै खुंजासिंग मे कुंथ्रादगी सफगदब मफमसिंगदा लैबा रिलीफ कैम्पसिंग अमदी मरी मतासिंगी युमदा लंजेनखी नुमित निनीदा पुन्ना खुल असिगी मैतैगी युम समरिगी यंखैरोम मैथरमखी मसिगी मनुंगदा नेपाली अमसुंग बेंगाली खुंजासिंगी युम कुल्लोम सुयाखी इंग्लिशिंग अनिगा कुनगो हुमदोगी जून की तराग हुमदोइदा सुगुनु रिलीफ कैम्प अमा हांगदोक्तुना लंजेनखिबसिंग मयुमदा हलकनब सुगुनु असेंबली कॉन्स्टिट्यूएंसी की एमएलए खंगुजुम रंजिना लमजिंगदुना यामना कन होनरखी मतुंगदा सये सिमकी सेप्टेम्बर 3 शेरौदा लैब इबुदौ वांगबरेल की कम्युनिटी हॉलदा माफमदुन ngaksil gi thabak tawriba BSF Assam Rifles amasung Manipur Police ki official singna thamoi sengna miyam ngaksen gini haina wasaktuna thajaba piraba matungna seraudi hana khunja yankai gatere na masagi mayumna hanjilaki haujuk phawbada seraudagi lanjelaki bisingi manungda sada maudraga mangadi mayumda halakli lanjenarki bisingi mayumda hanjina ba honabada asubu thaudang lobagi dama serau kulgi khunja singi mekaidigi MLA Ranjitpu awangba thakta thakatpa phungdok hawi